Ngahan ireikai gi ichilinaujing khusai na saba ahanba torchlight ama ugraba matungda ngasi amuk ngasi saba lorisina auto hand sanitizer and dispenser machine dryer su dum masana tawjaba ko ado somda kan dagine smato start to bumdo somda tida start to ni ado duga auto dryer yawbuni ko khuting jalo masana khut kanga kanda lo to kanga ba to aduga su mayam sum sensor ni ko kanone mayam na khut e thingjale haiba matamda sensor ma yawri sijina sensor detect tongna ba sayawri khut e thingjalak baga masana sidagi dum kano kapthara ni sijina iche koi lekai gi kano ngatani akoi gi yam tang ba product amta na ti sirin mari adagi fen yadabagi maning adagi sina Herbalife ki shaker du ni koi pipe macam su kha ga to sabni sum pharmacy to ba choba dukan jing da di yam kana gani se abo kana bungcha nanga to sida hygienic badi sigi marak sida hand dryer yaure sanitizer yaure sida community transmitted oiba mogong su oidre amaga khutsa thengna ba sokna ba amana paimba bottle sanitizer bottle amaga paiba su oidre adum khuchi katang thingjalaga lore masana auto na loina torani masana dryer su yawbani na ko sanitizer si loy pa matam dum sinba sumda Herbalife ki shaker gi se sida happen aduga magi leveling na kyam yauri yawte habje the kanone 500 ml ni 500 ml sina 100 ml katangai bugin 200 300 400 500 loina sida 500 yo kan sibong ala kani chargeable ni charge store ga sina ga doni mai thilaga tam thamasu adu acho dukan phamba sing pharmacy to sing amadi private clinic hospital to sing na nungsibiragadi support tawbiragadi video sibu yengiba mayamnasu like tawbiu share tawbiu comment pibiro